Russian embassy da suicide attack tawkhre Afghanistan ki capital Kabul da laiba Russian embassy gi mapanda suicide bomb attack tawbada embassy gi staff ani amasung Afghan misam ama sikhre haire Russian Foreign Ministry gi report matungina embassy gi consular section gi sangpham da mi sing visa gi ngainari ngaida pokhai bagi thogdok adu thokibane building dagi Russian diplomat ama thoraktuna candidate ke maming kauringaida suicide attack adu tawkhibani haire Ukraine na counter offensive satharingai Ningtham tha Lakkadouriba Asida Khudongchadaba Mayoknagani Ukraine na counter offensive satharingai cherak Asida Ningtham tha lakpadagi Khudongchadaba Mayoknagani haina President Volodymyr Zelensky na phongdokre Zelensky na nongmaijing numit ki numidangda pikiba warol amada hairibadi mahaki force na Ukraine gi kha thangbada settlement ani amadi nongpok thangbada leiba settlement ama loksinba ngamkhiba sida thagat pa phongdokhe Ukraine ki President Office ki head oidiba Kirilo Tymoshenko na haikibada Ukraine ki lanmi singna kha thangbada leiba village amada firal singkhatpagi saktam adu uba phangkhe haujik Ukraine ki lanmi sing asina kha thangba sarukta akanba midjeng changduna counter offensive sathari bane haukiba chayoldagi hauraga Ukraine ki lanmi singna counter offensive satharaki bane thoidok hendokna Kherson region da maruwaina midjeng thamduna counter offensive satharaki bani haire Ukraine ki force na Kherson region da leiba Russia ki troops singda akanba mawong amada bomb kapsinduna attack sathare Russia ki lanmi singna su resident singna chathok chasin tawbada thingba thamkhre haukiba pungkun marigi matamasigi manungda Russia na missile strike kun manga amade air strike kun gani thoirom hena sathakre Ukraine ki President Zelensky gi waphamase phongdokiba si maruwaina Russia na European singbu Ningtham thagi matam lakpa sida energy gi awat pa lehenduna Khudongchadaba Mayokna hangadore haina warning pikiba su leikhrebane Russia na di western gi maike dage sanction thamjilaki basigi khulang laman oina energy supply tawbagi thabakta akai ba thogan gani hairi bane Ukraine bu sawgali ba Europe ki lagak sing asina Russia bu energy supply tawbagi thabagase khulai oina seasonary haire analyst karana haiki bada haujik Europe ta Russia na gas supply tawbagi thabak lepki bana maram oiraga Khudongchadaba Mayoknari bane masina Ningtham thagi matam dade amuka hena Khudongchadaba Mayoknagani Mamangi chayolda Russia na Germany da gas supply tawbagi maruwaiba channel oiriba Nord Stream pipeline close tawragani hairibane Chinese lusingba Li Jansu Russia da chatkadaure Ukraine da Russia na lan tawkhiba matungdagi laibak adu da chatpada khwaidagi thagwangba Chinese politician adu oiduna China gi makok thongba legislature Li Jansu mathang sayolda Russia da satkani haina ngahan nongmaijing numitta state media na phongdokre United States na malem pumbabu supai paisilakpa dugi mayokta laurakpa khongthang amada Beijing amasung Moscow na makhoigi ngamkhai leitaba marini hairiba dugi sarukoina tengbang na behengal handuna sahi khara sida yamna hena naksin rakre Ukraine gi lana dugi damak Moscow bu Beijing na condemn taw yadaba amasung nongchupke sanction sing amasung kipta khulai sing yon badubu namatuna diplomatic cover piduna China ga nongsup ki marakta umkhana ba hena wangkhalakre Chinese government ki thakhada ahum suba rengta laiba Li Janasu yumsa kaisa numitage September 13 phauba Russia Mongolia Nepal amasung South Korea da official khongchat sing satkani haina official Jinhua news agency na haike Russia gi arapan nongpok thangba city Vladivostok ta ningthauka ba numitagi numit marini subna pangthokadaba Eastern Economic Forum adu mahangna saruk yagani haina Jinhua na haike China ki President Xi Jinping na mamangda laikhiba record thugaiduna thangna na ahum suba tam pairaba yariba mathang thada pangthokadaba chauba conference amada masagi chahi humudra gani thoi suraba Li na Communist Party da mahangna lauriba thaudang asidage retire tawraba yare President Xi Jinping masamak 2020 ge angan bada COVID-19 pandemic tholakpa haurakhiba matungdage China thadokhidre Aroi bada tabi di bapum namak po thagat jaring